आई नोंथामम रूपचंद्र प्रेसिडेंट यूनाइटेड पीपल फ्रंट यूपीएफ मणिपुर ngasi UPF na tahi khudingi January ki tangmapal asi National Reconciliation Day hain observe tawrga lai adubu chaliba sahi asidagi aikhoi tongan tongan ba community sing da tongan ba leiba community amana landarakpadagi aikhoi iramdam ase khuntak iramdam asi khuntak lasibu chap manai khanjarakanda aikhoi na National Reconciliation asi National Reconciliation Month haidana observe tawrgani haidana November ki tang manga da electronic print media da thok sakhi matung ina ngasi December ki tang 12 asida Maharaj Gambhir Singh Awapali gi Langak gi mafam oiriba jaga asidagi aikoina program asi hawdok sabani sigi loina na December ki tang 13 da akoi kasar gi lengon da bi patta hairiba program si ani suba saruk akoi amu hanna khonta alaroi haiba theme sida bandam oijarakanda akoi program asi paktok sagani loina amu Manipur Imphal da halakanda tongan tongan ba district in da charakanda aikoina akoi amu hanna khonta alaroi haibagi theme ji pujarakanda akoi khungang sin wari sanajaro matungda aikoina January ki tang 8 Maharaj Gambhir Singh laigi da numit asida aikoina program asi loisinjagi haibasi YouTube ki maitedi samjari